ꯇꯃꯥꯇꯅꯤ ꯇꯥꯟꯁꯤ ꯀꯔꯤꯝ ꯇꯥꯗ꯭ꯔꯦ ꯏꯃꯨꯡꯁꯤꯒ ꯀꯔꯤꯝ ꯇꯥꯗ꯭ꯔꯦ ꯃꯁꯣꯔꯤ ꯈꯔ ꯂꯩꯔꯤ ꯍꯥꯟꯅ ꯃꯔꯤ ꯂꯩꯕꯅꯤ ꯂꯣꯏ ꯃꯤꯗꯤꯌꯝꯗ ꯀꯩ ꯂꯣꯟꯗꯤ ꯂꯩꯕ ꯌꯥꯏ ꯊꯥꯖꯔꯣꯏꯅꯦ ꯁꯤꯒꯤ ꯐꯖꯅ ꯑꯗꯨꯝ ꯈꯔ ꯏꯪꯂꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯂꯥꯏꯛ ꯉꯥꯛ ꯊꯥꯒꯦ ꯃꯌꯥꯝꯁꯤꯅ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯏꯛ ꯊꯥꯒꯦ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯪꯒꯣꯟ ꯑꯇꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯎꯔꯤꯡꯁꯦ ꯐꯠꯇ ꯂꯩꯔꯝꯃꯦ ꯅꯥꯕꯅ lupa teraga pigo lupa teraga pigo ini kenu lu Sino nga lapyo sa potopyo khá rồi sẽ khá rồi bao giờ này Thank you. Kena like tore. Thank you thagachari. Comment macam thambiramu. Yang comment macam thambiramu. Like tobe kena thagachari. Sino kena lagi like tobe wo. Ya macam ngai tena sum phapung jolai badu tan live thaga ngak thari. Koro kai dore ke husi. Koro kai dore ke husi. Oh tu na to urba uring thong de ne mari mangai sure na abana khang amde marong marong ahum mari thole uring sum le mi sang nuai tabna koro khambra oh my nalo taurido nari kisan nang kuireda inawge makhon ta daba nang kamai torge ngasi thabak su chapro nang handaki lakte ne arum hoba male uring si urose si naba po masang change thindue nang naik tawdro
ꯅꯪ ꯃꯃꯥꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯥ? ꯑꯗꯨꯝ ꯌꯥꯎ ꯃꯃꯥ ꯍꯣꯏꯗꯤ ꯅꯥꯗ꯭ꯔꯣ? ꯑꯩ ꯗꯤꯜꯂꯤꯗ ꯆꯠꯂꯦ꯫ ꯑꯣ ꯃꯥ ꯀꯔꯝ ꯀꯥꯟ ꯅꯪꯗ ꯏꯌꯥꯝꯕꯗ ꯕ꯭ꯔꯗꯔꯗꯒ ꯀꯔꯤꯝ ꯇꯥꯝꯗꯦ ꯅꯪ ꯗꯤꯜꯂꯤ ꯆꯠꯂꯒ ꯀꯔꯝ ꯀꯥꯟ ꯆꯠꯂꯤꯕ ꯗꯤꯜꯂꯤꯗ? ꯀꯤꯁꯟ ꯍꯟꯗꯛ ꯃꯔꯛ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯅ ꯕ꯭ꯔꯗꯔꯒꯤ ꯂꯥꯏꯐꯇ ꯇꯕꯅꯤ ꯑꯩ ꯅꯪ ꯗꯤꯜꯂꯤꯗ ꯀꯩ ꯅꯨꯃꯤꯠ ꯆꯠꯂꯤꯅꯣ? ꯅꯪ ꯗꯤꯜꯂꯤ ꯆꯠꯂꯗꯤ ꯏꯌꯥꯝꯕ ꯍꯥꯏꯔꯝꯗꯤ ꯀꯩꯒꯤꯅꯣ? ꯕ꯭ꯔꯗꯔꯗ ꯇꯥꯛꯑꯝꯗꯤ ꯀꯩꯒꯤꯅꯣ? ꯀꯌꯥ ꯀꯨꯏꯔꯒꯦ ꯅꯪ ꯗꯤꯜꯂꯤ ꯆꯠꯂꯤꯁꯦ? ꯀꯤꯔꯁꯟ ꯇꯥꯕ꯭ꯔꯣ ꯕ꯭ꯔꯗꯔꯅ ꯍꯥꯏꯁꯦ? ꯅꯪ ꯀꯔꯝ ꯀꯥꯟ ꯆꯠꯂꯤꯅꯣ ꯗꯤꯜꯂꯤꯗ? ꯗꯦꯠ 10ꯗ ꯆꯠꯄꯅꯤ ꯕ꯭ꯔꯗꯔꯗ ꯍꯥꯏꯔꯝꯗꯕꯁꯨ ꯐꯣꯟ ꯌꯥꯈꯤꯗꯕ ꯑꯗꯨꯅꯅꯤ꯫ ꯑꯣꯀꯦ ꯑꯗꯣ ꯅꯪ ꯗꯤꯜꯂꯤꯗ ꯀꯅꯥꯒ ꯂꯩꯔꯤꯅꯣ? ꯅꯪ ꯈꯪꯅꯕ ꯅꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯣ? ꯗꯤꯜꯂꯤꯗ ꯂꯩꯔꯗꯤ ꯚꯥꯞ ꯇꯥꯎꯀꯣ ꯀꯤꯁꯟ ꯗꯤꯜꯂꯤꯗ ꯂꯩꯔꯗꯤ ꯅꯃꯤꯠ ꯅꯃꯥ ꯌꯥꯝ ꯁꯦꯡꯉꯨꯀꯣ ꯏꯅꯥꯎ ꯅꯨꯡꯁꯤꯕ꯫ ꯏꯌꯥꯝꯕꯅ ꯈꯜꯂꯤꯝꯅꯦ ꯍꯟꯗꯛꯁꯦ ꯑꯩ ꯀꯤꯁꯟꯁꯦ ꯆꯪꯉꯛꯇꯦ ꯗꯥꯁꯨ ꯏꯌꯥꯝꯕꯁꯨ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯅꯪ ꯗꯤꯜꯂꯤꯗ ꯍꯧꯖꯤꯛ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯅꯣ? ꯅꯪ ꯈꯪꯅ ꯆꯥꯟꯅꯕ ꯅꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ? ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒ ꯂꯩꯕꯅꯤ ꯕ꯭ꯔꯗꯔ꯫ ꯑꯗꯣ ꯅꯪꯒꯤ ꯑꯥꯏ ꯑꯦꯁ ꯇꯝꯕꯩꯗꯨꯔꯥ? ꯑꯥꯏ ꯑꯦꯁ ꯇꯝꯕꯒꯤ ꯆꯠꯂꯤꯔꯥ ꯍꯥꯏꯕ? ꯅꯪꯒꯤ ꯑꯥꯏ ꯑꯦꯁ ꯑꯦꯛꯖꯥꯝꯗꯨꯒꯤ ꯇꯝꯕꯒꯤ ꯆꯠꯂꯤꯔꯣ? ꯗꯤꯜꯂꯤꯗ ꯂꯩꯔꯗꯤ ꯆꯠꯄ ꯈꯣꯠꯄ ꯅꯃꯤꯠ ꯅꯃꯥꯏ ꯁꯤꯡꯉꯨ ꯄꯪꯒꯅꯨ ꯕ꯭ꯔꯗꯔꯒꯤ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯑꯥꯏ ꯑꯦꯁ ꯇꯝꯕꯒꯤꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯠꯂꯤꯗꯣ? ꯅꯪ ꯑꯥꯏ ꯑꯦꯁ ꯇꯝꯕꯩ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯕ꯭ꯔꯗꯔ ꯃꯔꯝ ꯃꯣꯛꯇꯅ ꯚꯥꯞ ꯇꯥꯗꯅ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯏꯅꯥꯎꯒꯤꯗꯤ ꯕ꯭ꯔꯗꯔꯅ ꯃꯄꯨꯗ ꯊꯧꯅꯤꯒꯦ ꯕ꯭ꯔꯗꯔꯅꯁꯨ ꯏꯅꯥꯎꯅ ꯑꯥꯏ ꯑꯦꯁ ꯇꯝꯕꯗ ꯁꯦꯟ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯏꯌꯥꯝꯕꯅ ꯃꯄꯨꯗ ꯊꯧꯅꯤꯒꯦ ꯑꯩꯒꯤ ꯌꯨꯇꯨꯕꯔ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕ ꯌꯨꯇꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯂꯥꯐ
ꯏꯂꯤꯌꯥ ꯀ꯭रिꯁꯟ ꯃꯌꯥꯝꯅ ꯊꯧꯖꯥꯟꯕꯤꯌꯨ, ꯃꯌꯥꯝꯅ ꯑꯥꯁꯤꯁ ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ. ꯑꯩꯒꯤ ꯏꯅꯥꯎꯅ IAS ꯄꯥꯁ ꯇꯧꯗꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯃꯄꯨꯗ ꯊꯧꯅꯤꯕꯤꯌꯨ. ꯃꯪ ꯅꯠꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ. ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯀ꯭ꯔꯤꯁꯟ, ꯗꯤꯜꯂꯤꯗ ꯂꯩꯕꯁꯤꯗꯤ ꯌꯥꯝꯅ ꯅꯃꯤꯠ ꯅꯥ ꯁꯤꯡꯒꯗꯕꯅꯤ. ꯆꯥꯕ ꯊꯛꯄ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯄ ꯀꯣ. ꯀꯤꯁꯟ ꯆꯥꯏꯌꯦ. ꯑꯗꯣ ꯀꯤꯁꯟ ꯗꯤꯜꯂꯤꯗ ꯂꯩꯕꯅꯤꯅ ꯚꯥꯞ ꯇꯥꯅ ꯂꯩꯒꯗꯕꯅꯤꯀꯣ. ꯄꯩꯁꯥ ꯈꯣꯔꯁꯣ ꯌꯥꯝꯅ ꯍꯩꯅ ꯇꯧꯒꯗꯕꯅꯤ. ꯃꯃꯥꯅ ꯄꯩꯁꯥ ꯊꯥꯔꯛꯄꯗꯣ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ. ꯇꯥꯕ꯭ꯔꯥ ꯀꯤꯁꯟ? ꯃꯇꯤꯛ ꯆꯥꯅ IAS ꯄꯥꯁ ꯇꯧꯔꯒ ꯊꯣꯔꯛꯑꯣ, ꯈꯪꯉꯕꯣ? ꯏꯅꯥꯎꯅ ꯗꯤꯜꯂꯤꯗꯒꯤ IAS ꯄꯥꯁ ꯇꯧꯅ ꯊꯣꯔꯛꯄꯗ ꯁꯤꯜꯆꯔ ꯑꯦꯌꯥꯔꯄꯣꯔꯠ ꯀꯨꯝꯕꯤꯒ꯭ꯔꯥꯝꯗ ꯅꯌꯥꯝꯕꯅ ꯉꯥꯏꯔꯝꯒꯗꯣꯏꯅꯤ. ꯇꯥꯕ꯭ꯔꯣ ꯀꯤꯁꯟ? ꯐꯖꯅ ꯂꯩꯌꯨꯀꯣ. ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯧ. ꯃꯃꯥꯅ ꯄꯤꯔꯛꯏ ꯄꯩꯁꯥꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯧꯀꯣ. ꯏꯅꯥꯎꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ IAS ꯄꯥꯁ ꯇꯧꯔꯒ ꯕ꯭ꯔꯗꯔꯅ ꯁꯤꯜꯆꯔ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯒꯗꯧꯕꯅꯤ. ꯐꯔꯦ ꯀꯤꯁꯟ, ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯔꯣ. ꯑꯌꯨꯛ ꯕ꯭ꯔꯦꯛꯐꯥꯁ, ꯆꯥꯛ, ꯂꯟꯁ ꯂꯣꯏꯔꯕꯣ? ꯆꯥꯛ ꯆꯥꯔꯕꯣ? ꯅꯪ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯆꯥꯔꯕꯣ? ꯃꯤ ꯌꯥꯟꯅꯕ ꯆꯠꯀꯗꯕꯅꯤ. ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯅꯤ. IASꯇꯣ ꯄꯥꯁ ꯇꯧꯅꯕ. ꯍꯣꯏ 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 ꯍꯣꯏ. ꯕ꯭ꯔꯗꯔ ꯈꯣꯏꯒꯤ ꯊꯧꯖꯥꯟꯅ ꯑꯩ ꯄꯥꯛꯄ ꯑꯣꯏꯗꯨꯅ ꯊꯣꯔꯛꯀꯦ. ꯍꯣꯏ, ꯃꯥꯏ ꯄꯥꯛꯂꯛꯎꯀꯣ. ꯆꯥꯗ꯭ꯔꯤ ꯀꯤꯁꯟ, ꯆꯥꯗ꯭ꯔꯤ. ꯅꯪꯅ ꯍꯌꯦꯡ IAS ꯄꯥꯁ ꯇꯧꯅ ꯊꯣꯔꯛꯑꯒ ꯕ꯭ꯔꯗꯔꯅ ꯁꯤꯜꯆꯔ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯤ, ꯈꯪꯉꯕꯣ? ꯐꯔꯦ ꯀꯤꯁꯟ, ꯅꯪ ꯕꯥꯏ ꯑꯣꯏꯔꯁꯤ. ꯂꯥꯏꯔꯤꯛ ꯄꯥꯎ ꯀꯣ. ꯃꯔꯛ ꯃꯔꯛꯇ ꯕ꯭ꯔꯗꯔ ꯐꯣꯟ ꯇꯧꯔꯛꯑꯣ, ꯕ꯭ꯔꯗꯔꯁꯨ ꯐꯣꯟ ꯇꯧꯔꯛꯀꯦ. ꯐꯖꯅ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ. ꯆꯍꯤ ꯀꯌꯥꯅꯣ ꯅꯪꯅ ꯗꯤꯜꯂꯤꯗ ꯇꯝꯗꯣꯏꯁꯦ? ꯀꯤꯁꯟ,
Chahi kiyano nang na tamdoise Delhi-da? Hoi hoi. Ngairamu brother. Ay. Hoi hoi, ngairamu brother. Ainasu hairake. Hoi nga potharo. Kisan bye. Nang chahi kya laidono? Delhi-da? Hare Krishna. Adu mayamna bol channel asibo sibidna support tawbiu ko. Thank you Kisan, thank you. Kamdawre Hare Krishna. Dada Hare Krishna. Adum haksa nuwaitana sumle. Kisan brother gi like toromo. Yumdro Delhi-dra Kolkata-dra? Kisan like toromo. Ay chahi ahumuk laigani brother. Oh. Pada phajana tamu ko. Phajana tamu hayang mai pang thorok na ba ko. Mapuda brother na thawni ge inaw gi damakta. Nang potharo. Okay, bye. Kisan, bye. Tada chai sing charabo. Tada uring thung bada met padagi to sa lagi. Day 21 da Imphal chatui ne. Oh. Imphal chapda game problem ite ko. Delhi dani. Hoi khangai Delhi dani. Phajana tamu ko. Kisan phajana tamu. Chadri hai. Ihe duni tada uring melu be tu urbache hinjangi dana. Khangamdre. Kisan bye bye. Potharo like toromo brother gido. Mayam punna bye Kisan bye. Mathaktani Imphal Mayol dadi irang khara leite. Oh. Akhoi tadadi nam somada Bhagavana pura Bhagavan Krishna pura kirpa pire. Delhi, Bombay, German, Imphal chingba India tantana India outside country daba Bhagavan Krishna ki thojan dagi loina koire. Nana khuri pap che mani na upay leite haibo haite bo sum leiri chini tada. Melu no matung dadi fitili station lo oh like to kure ID brother. Oh thank you Kisan potharo Kisan potharo. Hare Krishna hai gano mina muk takini kariwana tada asumbani kay jare noi matau tamba jabra jingbani tada kariwano da Hare Krishna aidi thamoi tinge iyambu haijabani
ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯅꯠꯇꯦꯗ ꯏꯌꯥꯝꯕꯗꯤ ꯉꯁꯤ ꯏꯌꯥꯝꯕꯅ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯀꯜꯀꯇꯥꯗ ꯕꯣꯝꯕꯦꯗ ꯗꯤꯜꯂꯤꯗ ꯒꯨꯋꯥꯍꯥꯇꯤꯗ ꯐꯣꯔꯦꯟꯗ ꯆꯠꯂꯤꯗꯣ ꯇꯥꯗ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯩ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕꯒ ꯍꯥꯏꯕꯤꯅꯨꯗ ꯇꯥꯗ ꯅꯅꯥꯎꯗꯤ ꯊꯃꯣꯏ ꯇꯤꯡꯅ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕꯗꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯊꯧꯖꯥꯟꯗꯒꯤ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯣ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯂꯩꯇꯗꯤ ꯆꯠꯄ ꯌꯥꯄꯣꯟꯇꯦꯕ ꯀ꯭ꯔꯤꯄꯥ ꯐꯪꯗꯅ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯐꯪꯗꯅ ꯇꯥꯗ ꯑꯣꯏꯅ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯐꯪꯕꯗꯒꯤ ꯅꯠꯇ꯭ꯔꯕ ꯆꯠꯂꯤꯁꯤꯡꯁꯦ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯂꯩꯔꯝꯗꯗꯤ ꯇꯥꯗ ꯆꯠꯀꯗ꯭ꯔꯅꯦ ꯇꯥꯗꯅ ꯍꯧꯖꯤꯛ ꯍꯌꯦꯡ ꯗꯦꯠ 21ꯗ ꯏꯝꯐꯥꯜ ꯆꯠꯀꯗꯕ ꯐ꯭ꯂꯥꯏꯠꯇ ꯆꯠꯇꯣꯏꯗꯣ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯩꯅꯦꯕ ꯊꯧꯖꯥꯟꯗꯩꯅꯦꯕ ꯃꯇꯣꯟꯗꯣ ꯔꯥꯁꯤ ꯑꯃꯗꯤ ꯌꯥꯎꯗꯣꯔꯤ ꯌꯥꯎꯔꯅꯤ ꯄꯨꯇꯨꯅꯥ ꯃꯥꯜꯂꯝꯃꯅꯤ ꯁꯣꯕꯅꯈꯥ ꯃꯥꯜꯂꯝꯃꯅꯤ ꯁꯣꯕꯅꯈꯥ ꯍꯣꯏ ꯆꯨꯝꯃꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯗꯨꯅꯤ ꯇꯥꯗ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯇꯔꯥꯒꯤ ꯀ꯭ꯔꯤꯄꯥ ꯍꯥꯏꯕꯁꯤ ꯇꯥꯗ ꯆꯠꯀꯗꯧꯅꯤ ꯍꯩꯕ ꯈꯪꯗꯦ ꯍꯩꯇꯕ ꯈꯪꯗꯦ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯍꯩ ꯄꯣꯟꯇꯦꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯆꯤꯊꯅꯗꯕ ꯁꯣꯏ ꯉꯥꯝꯗꯅꯕꯅ ꯁꯨꯝ ꯎꯙꯥꯔ ꯇꯧꯕꯒꯤ ꯁꯨꯝ ꯂꯩꯕꯅꯤ ꯇꯥꯗ ꯇꯥꯗꯣꯏ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟ ꯆꯠꯄꯒꯤ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯀꯩꯅꯣꯒ ꯂꯩꯖꯗ꯭ꯔꯦ ꯍꯥ ꯍꯥ ꯃꯣꯟꯂꯣꯏ ꯐꯖꯗꯣꯏꯅꯦ ꯇꯥꯗ ꯆꯥꯛ ꯆꯥꯔꯕꯣ ꯀꯩꯅꯣ ꯆꯠꯇꯣꯏꯅꯦ ꯇꯥꯗ ꯀꯥꯏꯗ ꯃꯪꯒꯨꯝꯕꯩ ꯋꯥꯔꯤꯅꯤꯗ ꯑꯩꯈꯣꯏꯗ ꯂꯩꯕ ꯕꯤꯒꯗꯥꯁꯤꯅ ꯆꯠꯄꯒ ꯀꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ ꯃꯇꯝ ꯇꯦꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯂꯤ ꯃꯇꯝ ꯇꯦꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯂꯗꯤ ꯆꯥꯗ꯭ꯔꯤ ꯄꯨꯡ ꯀꯃꯥ ꯁꯦꯝꯍꯟꯅꯤ ꯄꯨꯡ ꯀꯅꯥꯅ ꯁꯦꯝꯃꯅꯤ ꯍꯣꯏ ꯑꯣ ꯄꯨꯡ ꯁꯦꯝꯃ ꯂꯣꯏꯗ꯭ꯔꯦ ꯑꯣ ꯁꯦꯝꯃꯣ ꯁꯦꯝꯃꯣ ꯇꯥꯗ ꯁꯦꯝꯕꯤꯔꯣ ꯁꯦꯝꯕꯤꯔꯣ ꯄꯨꯡ ꯁꯦꯝꯕꯤꯔꯣ ꯁꯦꯝꯕꯤꯔꯣ ꯇꯥꯗ ꯀꯨꯏꯔꯦ ꯇꯥꯗ ꯎꯅꯗꯕ ꯍꯪꯆꯤꯠ ꯁꯣꯔꯥꯠ ꯑꯃ ꯂꯩ ꯑꯗꯨꯅꯅꯤ ꯑꯣ ꯌꯥꯏꯔꯤꯄꯣꯟꯗ ꯂꯩꯔꯣ ꯇꯥꯗ ꯌꯥꯏꯔꯤꯄꯣꯟꯗꯔꯣ ꯇꯥꯗ ꯇꯨꯡ ꯌꯧꯔꯗꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯎꯅꯍꯟꯗꯣꯏꯅꯤ ꯍꯣꯏ ꯇꯥꯗ ꯏꯁꯣꯔꯅ ꯎꯅꯍꯟꯗꯣꯏꯅꯤ ꯖꯒꯠ ꯁꯪꯁꯥꯔꯁꯤꯒ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯅꯣꯝꯃꯤꯕ ꯁꯨꯔꯤꯕ ꯆꯥꯔꯤꯕ ꯅꯣꯏꯔꯤꯕ ꯈꯦꯔꯤꯕ ꯏꯁꯣꯔꯁꯦ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯂꯤꯂꯥ ꯑꯃꯇꯅꯤ ꯑꯥꯒꯁꯀꯤ ꯂꯥꯁ ꯋꯤꯛꯇ ꯁꯣꯅꯥꯏ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯐꯤꯔꯣꯏ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯥꯒꯁꯀꯤ ꯂꯥꯁ ꯋꯤꯛꯇ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯂꯩꯒꯨꯝ ꯇꯧꯕꯅꯤꯅꯦ ꯗꯦꯠꯇꯤ ꯈꯪꯗ꯭ꯔꯦ ꯃꯃꯥꯡꯗ ꯁꯣꯔꯥꯠ ꯁꯛꯈꯤꯕꯗꯣ ꯑꯩꯒꯤ ꯏꯕꯥꯏꯒꯤꯅꯤ ꯑꯣ 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 ꯇꯥꯗ ꯂꯥꯛꯀꯗꯣꯏꯔꯣ ꯍꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯗ ꯂꯥꯛꯑꯣ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯁꯤ ꯇꯥꯗ ꯎꯅꯁꯤ
ꯅꯥ ꯌꯦꯛꯇꯕ ꯈꯨꯜꯂꯧ ꯄꯥꯜꯍꯧꯗꯕ ꯄꯨꯡꯗꯤ ꯗꯦꯠꯁꯦ 28 ꯑꯣꯏꯕ ꯈꯔ ꯆꯃꯝꯅꯔꯦ ꯇꯥꯗ ꯑꯝꯇꯪ ꯂꯥꯏꯟꯗ ꯂꯩꯕꯤꯌꯨꯀꯣ ꯑꯩ ꯑꯝꯇꯪ ꯌꯦꯡꯒꯦ ꯇꯥꯗ ꯆꯨꯝꯃꯦ ꯑꯥꯒꯁꯀꯤ ꯗꯦꯠ 28 चुम्मे टाटा अगस्त की डेट 28 चुम्मे अगस्त की डेट 28 ओके अदुगा ओइना थेंगरसी होय तादा दुगा उनरसी इचिनाव नायक्तबा खुलो पालोदबा कुरे तादा उनदबा याई बोंदे अखोगी ओजा पिनूर का तो कल ली जाला